ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯤ ꯂꯕꯨꯛ ꯂꯩꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯕꯨꯛ ꯂꯩꯒꯤ ꯏꯃꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯅꯪꯂꯝꯃꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯇꯣꯝꯊꯤꯟꯅ ꯃꯅꯥꯛ ꯅꯛꯄ ꯎꯍꯩ ꯄꯥꯟꯕ ꯎꯃꯪꯗꯒꯤ ꯍꯩ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯥꯅꯕ ꯅꯤꯔꯨꯔꯒ ꯐꯪꯂꯛꯄ ꯈꯔ ꯑꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯏꯆꯥꯗꯤ ꯋꯥꯔꯝꯂꯅꯤꯗꯀꯣ ꯏꯃꯥ ꯑꯩ ꯋꯥꯗꯦꯗ ꯏꯆꯥꯅ ꯋꯥꯗꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅ ꯈꯪꯉꯤꯅꯦ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯋꯥꯗꯦ ꯍꯥꯏꯕ 이마기 붕어 이마 강이니 이짜니 이마기 펌다 와대 하이러버소 봄담 이마는 밑땅니 마마무 오이러버소 이사노 아람가다바 오이람가다바 삭담마도 이마기 밑망시다 우이네해 이마 해나수 간징가누세 이마기다막 나살라리버시리 아두기 사룩나 삭사 사톡시시 아이르게 호이호이 아도 이사니 싸라브로 자지 이마인 발로르가 싸르게 이디 ꯄꯨꯂꯞ ꯆꯥꯔꯁꯤꯗꯅ ꯏꯃꯥꯒ ꯌꯥꯔꯅꯤ ꯏꯃꯥ ꯍꯥꯟꯅ ꯆꯥꯔꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯪꯅ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯄꯨ ꯆꯐꯨꯗ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯆꯥꯛꯀꯤ ꯋꯥꯗꯤ ꯃꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯏꯃꯥ ꯆꯐꯨꯗ ꯐꯔꯦ ꯐꯔꯦ ꯂꯩꯍꯧꯔꯕꯗꯤ ꯏꯃꯥꯅ ꯃꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯒ ꯍꯣꯔꯦꯟ ꯏꯆꯥꯅ ꯆꯥꯅꯕ ꯆꯥꯛ ꯁꯔꯨꯛ ꯑꯃꯨꯛ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯃꯥ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯏꯆꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯃꯨꯛ ꯍꯥꯎꯕ 이마디 자랐지. 아두디 이마 아이묵 싹 싸우기겠고. 호이 호이 이사 아무 옥탄나 자톡루로. 호이 이마. 톰틴 싹상나 쌍락두나 자푸도 마콤 항독두니 옌람미. 자푸 마농 아두다디 짝마루 아마 파우 여람데. 톰틴 녹미 떠우두나 분다기 이생 쿠자이 아마 빅탄나 간두나 탁질라바 마동 타벅 짜나바 토락람미. 이마 나사 타벅 잘루키게. 이마 юм다 렌다 레라무고. ꯍꯣꯏ ꯍꯣꯏ ꯏꯆꯥꯗꯤ ꯆꯥꯛ ꯆꯥꯕꯨ ꯊꯣꯛꯅ ꯊꯣꯛꯈ꯭ꯔꯦꯗ ꯃꯥ ꯆꯥꯛ ꯆꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯅꯤ ꯇꯧꯕꯅꯤ ꯏꯁꯤꯡꯒꯅꯦ ꯀꯨꯠ ꯌꯣꯠꯁꯤꯜꯂꯕꯅꯤ ꯉꯁꯤꯗꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯒꯤ ꯆꯩꯁꯨꯗꯨꯁꯨ ꯇꯦꯛꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯇꯦꯛꯂꯦ ꯉꯔꯥꯡ ꯏꯃꯥꯅ ꯃꯅꯤꯡ ꯆꯪꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯟꯕꯗ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯆꯩꯁꯨ ꯑꯃ ꯁꯦꯝꯂꯒ ꯄꯨꯔꯛꯑꯒꯦ ꯍꯣꯏ 이마 ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ ꯉꯁꯤꯗꯤ ꯇꯨꯁꯤꯜꯂꯣꯏꯗ ꯆꯠꯂꯨ ꯅꯪꯁꯨ ꯐꯖꯅ ꯍꯣꯏ 이마 ꯑꯣ ꯋꯥꯖꯔꯕꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥꯏꯅ ꯃꯤꯃꯥꯟꯅꯗꯕꯤ ꯃꯤꯇꯥꯡꯕꯤ ꯑꯃ ꯑꯣꯏꯔꯨꯗꯅ ꯆꯍꯤ ꯅꯧꯅ ꯑꯋꯥꯕ ꯄꯨꯔꯤꯗꯣ ꯃꯄꯥꯗꯨꯇꯪ ꯍꯤꯡꯖꯔꯝꯂꯕꯗꯤ ꯏꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯇꯣꯝꯊꯤꯟ ꯑꯆꯧꯕ ꯎꯃꯪ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯎꯍꯩꯁꯤꯡ ꯀꯥꯗꯨꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯕ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯎꯃꯪꯗꯒꯤ ꯎꯍꯩ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯄꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯔꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯍꯣꯏꯅꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯎꯍꯩ ꯌꯣꯟꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯐꯗꯧꯅꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯆꯠꯂꯒ ꯃꯥꯒꯤ ꯎꯍꯩ ꯍꯥꯞꯄ ꯁꯝ ꯑꯁꯦ ꯍꯩꯗꯣꯛꯂꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯁꯨꯔꯨ ꯍꯦꯛ ꯅꯩꯈꯥꯏꯕ ꯃꯥꯅ ꯀꯩꯊꯦꯜꯁꯤꯗ ꯍꯩ ꯌꯣꯟꯕ ꯂꯥꯛꯇꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯑꯇꯦꯛꯂꯨꯕ ꯍꯩꯁꯤꯡꯁꯦ ꯑꯃꯗ ꯁꯤꯠꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯑꯁꯨꯛ ꯅꯨꯡꯁꯤꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥ ꯃꯤꯇꯥꯡꯕꯤꯗꯨ ꯁꯦꯟꯅꯔꯒ ꯃꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯅꯦ ꯍꯩꯃꯥ ꯃꯥꯅ ꯃꯌꯨꯝꯗ ꯃꯃꯥ ꯃꯤꯇꯥꯡꯕꯤꯗꯣ ꯁꯦꯟꯅꯔꯒ ꯂꯩꯔꯗꯤ ꯃꯊꯤꯕꯣꯡ ꯆꯔꯥꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯔꯅꯤ ꯍꯥꯏꯒꯅꯤ ꯅꯪꯕꯣ ꯍꯣꯏꯅꯦ ꯏꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯒ ꯋꯥ ꯅꯣꯛꯄꯗꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯜꯂꯒ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯍꯩꯌꯣꯟꯗꯨ ꯂꯩꯔꯝꯃꯤ ꯐꯝꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯄꯨꯛꯆꯥꯎꯗꯨ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯃꯒ ꯍꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ
Hangkok Tomthin ubada makhut thindun hairei. Iyamba aada hai yoliba nupa masase aikhoi khulgi mamit tangmi nupi lukhrabi tugi masa nupa ni. Masiga ngangsidi umangdagi hai yeklaga kaithel de he yonmani. Aduna magi haise yamna hawnabagi minasu adum leinabani. Mangon de win leirasira iyamba. Iyamba puksawgi haito. Hey Hangkok hawbu hawgadrane angang sin yolib haisiba. Iyamba hawbagi harabadi fazana hawi hainabani mina. Phare adudi nupa masase aigi nakta kausilo. Magi haise hawbra haiduna ai yengi saraga. Hawrabdi leigani hawtrabdi leiroi. Hoi iyamba nanai Hangkok kausinjagi nupa masase. Oi bungo Tomthin. Oh silaw nang hai sing puraga. Kura kai haibigadabuno hai singsu si leijare. Puksaw mabu akang buto naladuna usitana noklaga hairei. Masige ngang nupa masasira mitangbi labuk lagi masa nupa hairibdo. Masakse phanabu nuksiri ni tawrise. Mama dusu masak phajabnina. Mani yamba. Tomthin Puksaw na haribu waduda madi yamna sawninglammi adubu magi mamagi khallaga sawningbudu phatharami. Hai nupa masa nangi heidu aigi magsi thamo ama hawbri yengi. Hoi hura Puksaw heidu hawbri yenglibani haiduna Tomthin wana ukaduna hekjarakpa uhai singdu loina sathoklami aduga hairaklammi. Hai angang nangi uhaise mahaw yawde aduna ai leiba ngamlaroi sakro Kura adudi yarui Kurana aigi hoi singsa hawbri yengbada loina sathokraga aina kari mu yoluduna hujikpo. Adubu aina khangrane ha masige ngangse khulasina ikai khumnariba sel paibada ming chaliba ingondaga hankana waga ngangine masi machinchida aigi khutraw hek thajin khangrada ha khangrana. Tomthin Puksawna magi masimban aduda Puksawgi makhut asawbaduna thasinduna phurakpaduda kapladuna hairaklammi makhut khudomidu singlaga. Kura Puksaw nang khangniba aina heng chawraga nongondagi hena sel paiba misaga moiraga aina nangbu minai oina sijinaniba. Puksaw ibu minai oina sijinagani haiba. Hey Hangkok nang sunune apikpa ngang asina khulasigi senjaw paiba Puksaw ingona hairamli wase. Hoi yamba noksage. Tomthin kap tun laklaga li yamna huba umang amata sangaktuna mamagi seisu oiba yaba maru khara yawba seisu oibada sabsargadaba mayalammi. Mamagi seisu hek yanba loibaga khongnang amagi makhongda phamlaga hena kaptuna leirammi. Ngasi numidang mamabu sak sarai helanba taradra khantuna kapna ngehak leiramla matung Tomthin khongnang aduda ngaduna asum tumthakirami. Umang adugi lairembidu angang nawa amana mana hek sanaba khongnang amagi makhongda tumlaga leirambaduda ngakna hairammi. Kari matawnu asidi aina hek sanaba khongnang asigi makhongda angang nawa ma garaga tumdu leiribasidi. Masigi angang nawa sibu lambi lamangna umang asida lakliba zala natraga magi palem panthau aninaga tathi tawaina tawbibadagi maikai khangdana chelakliba zala. Angang asigi maithongda tarib mami asina takpadi angang ase yamna ware haibani. Umang asigi lairembi aisu khangle. Masidi kanade ai usik amagi saktam lawduna uthakta tongduna leiraga angang nawa asigi matau yengduna leirage. Asi haiduna umang adugi lairembi adu atopa upambi amagi mathakta usek amagi saktamda onduna Tomthingi matau adu yengadabagi ngaiduna leiri. Tomthin ngahak tumluraba matung mikap tholaktuna hawgalai. Kaplubagi mamitu makhut masaduna phatphat taithoklaga mayung maikei tamna yengladuna asinda tapna hairammi. Asi numidang sibu aigi mado chara henbada mataradra. Nahan makhai aina aigi mado oidaba ngangsinduna sel yamna tale habado asidi imagi mafamda ai ikaiba nangdorabako. Ima nachabu araunuko ngasi numidang sidi nachane mabu chak pisaba kamloidawri. Uwaisu leita jeng leina maselsu leita. Ima nangbu chara henba taradra ngasisibo. Oh angang nawa asidi phataba angangdi natte. Mana hariba wafam asina sumlabadi aina mahaki mateng kasik pangbudi kari kai. Ai tumina leisinba yararoi. Aduna angang nawa ase chatkibana halani
ꯑꯗꯨꯅ ꯑꯩ ꯀꯧꯗꯨꯅ ꯍꯥꯏꯍꯧꯔꯒꯦ ꯍꯦꯛꯇ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯋꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯛꯄ ꯃꯐꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯉꯣꯟꯗ ꯀꯧꯔꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯎꯊꯛꯇ ꯌꯦꯡꯈꯠꯂꯛꯑꯣ ꯑꯉꯥꯡ ꯅꯋꯥ꯫ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯁꯤꯗꯤ ꯎꯆꯦꯛ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯨꯕꯩ ꯅꯤꯡꯉꯨꯔꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯎꯆꯦꯛ, ꯅꯍꯥꯛꯅ ꯑꯉꯥꯡꯉꯩꯕꯨ ꯀꯧꯕꯤꯕꯗꯤ? ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯋꯥꯔꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯎꯆꯦꯛ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨꯗꯅ꯫ ꯑꯉꯥꯡ ꯅꯋꯥ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯂꯤꯔꯒ ꯀꯣꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯎꯆꯦꯛ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯅꯍꯥꯛ ꯑꯉꯥꯡꯉꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯑꯉꯥꯡ ꯅꯋꯥ, ꯎꯆꯦꯛ ꯑꯩꯍꯥꯛꯁꯦ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ꯫ ꯑꯗꯨꯅ ꯍꯥꯏꯌꯣ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯎꯆꯦꯛ ꯑꯩꯒꯤ ꯏꯐꯝꯗ꯫ ꯍꯦ ꯎꯆꯦꯛ ꯂꯥꯏꯑꯣꯏꯔꯕ, ꯅꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯁꯨ ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯤ ꯃꯍꯥꯛꯀ ꯌꯥꯝ ꯇꯣꯟꯅ ꯂꯥꯏꯔꯅ ꯍꯤꯡꯖꯕꯅꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯤ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯗꯤ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ? ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯏꯃꯥ ꯏꯆꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ 2 ꯆꯥꯅꯕ ꯑꯩꯅ ꯊꯪꯅꯕ ꯎꯃꯪ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯎꯍꯩ ꯃꯈꯜ ꯃꯈꯜ ꯀꯥꯗꯨꯅ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯖꯕꯅꯤ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯇꯣꯝꯊꯤꯟ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯌꯣꯟꯅꯕ ꯎꯍꯩꯁꯤꯡ ꯆꯥꯊꯣꯛꯈꯤꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯣ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕꯩꯔꯦꯗꯀꯣ, ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ꯫ ꯑꯉꯥꯡ ꯅꯋꯥ, ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯂꯒꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯕꯤꯗꯣ, ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ꯫ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯃꯤꯡꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯦ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ꯫ ꯑꯗꯨ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯇꯣꯝꯊꯤꯟ, ꯅꯍꯥꯛꯁꯤ ꯄꯪꯗꯦꯗꯀꯣ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯀꯧꯕ ꯂꯩꯇꯦ, ꯑꯉꯥꯡ ꯅꯋꯥ ꯑꯃ ꯑꯣꯏꯔꯕꯁꯨ꯫ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯑꯩ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯔꯣ꯫ ꯑꯩꯒꯤ ꯏꯃꯥ ꯃꯤꯠ ꯎꯗ꯭ꯔꯕꯤꯗꯣ ꯃꯆꯥꯏꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯊꯋꯥꯏ ꯋꯥꯅ ꯃꯆꯥꯏꯅ ꯍꯜꯂꯛꯄꯕꯨ ꯉꯥꯏꯔꯝꯂꯅꯤ꯫ ꯌꯦꯡꯉꯣꯏ ꯇꯣꯝꯊꯤꯟ, ꯅꯪꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯁꯨꯝ ꯊꯣꯛꯈꯤꯕꯗ ꯑꯍꯥꯎꯕ ꯎꯍꯩ ꯌꯥꯝꯅ ꯄꯥꯜꯂꯝꯒꯅꯤ꯫ ꯃꯗꯨꯗꯣ ꯅꯪꯅ ꯍꯦꯛꯂꯒꯅꯦ ꯌꯨꯝꯗ ꯄꯨꯔꯒ ꯅꯪꯒꯤ ꯄꯂꯦꯝ ꯏꯃꯥꯗꯨꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯎꯍꯩ ꯑꯃꯠꯇꯁꯨ ꯄꯥꯜꯍꯧꯗꯦ꯫ ꯎꯃꯪ ꯑꯁꯦ ꯎꯍꯩ ꯄꯥꯟꯕ ꯎꯃꯪꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯎꯗꯕꯒꯤꯅꯤ ꯇꯣꯝꯊꯤꯟ, ꯌꯦꯡꯉꯨ꯫ ꯅꯪꯅ ꯊꯣꯛꯈꯤꯕꯗ ꯎꯃꯪꯁꯤꯗ ꯄꯥꯜꯂꯝꯒꯅꯤ ꯑꯍꯥꯎꯕ ꯎꯍꯩ ꯃꯌꯥꯝ ꯑꯃ꯫ ꯍꯣꯏ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯃꯇꯨꯡ ꯑꯩꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕꯤꯌꯨꯀꯣ ꯅꯍꯥꯛꯅ꯫ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩꯍꯥꯛꯅ ꯇꯣꯝꯊꯤꯟ꯫ ꯇꯣꯝꯊꯤꯟ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯝꯕꯗꯒꯤ ꯇꯣꯝꯊꯤꯟ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯁꯦ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯑꯩꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯈꯪꯍꯜꯂꯒꯦ꯫ ꯂꯧꯕꯨꯛ ꯂꯩꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯑꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯍꯥꯛ ꯍꯜꯂꯛꯂꯕ꯭ꯔꯥ? ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯄꯨ? ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨ꯫ ꯏꯃꯥ, ꯉꯁꯥꯏ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯨꯔꯥ ꯄꯨꯛꯆꯥꯎꯅ ꯑꯩꯒꯤ ꯍꯩꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ
ꯍꯥꯎꯇꯦ ꯍꯥꯏ ꯂꯩꯔꯣꯏ ꯍꯥꯏꯔꯒ ꯇꯥꯜꯂꯛꯏꯅꯦ ꯏꯃꯥ ꯀꯔꯤ ꯇꯥꯗ ꯄꯨꯛꯆꯥꯎꯅ ꯑꯗꯨꯝꯅ ꯍꯦꯛ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯛꯂꯤꯕ ꯐꯩ ꯈꯪꯉꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯤꯅ ꯆꯩꯔꯨꯒꯦ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥ ꯈꯨꯔꯥ ꯄꯨꯛꯆꯥꯎꯅ ꯑꯩꯒꯤ ꯎꯍꯩꯁꯤꯡꯗꯣ ꯆꯥꯊꯣꯛꯂꯒ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯂꯤ ꯌꯥꯝꯅ ꯍꯧꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯃꯩꯁꯥꯡꯕꯤ ꯑꯃ ꯊꯦꯡꯅꯩ ꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯎꯍꯩ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯛꯂꯒ ꯄꯨꯔꯛꯏ ꯃꯁꯤ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯏꯆꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯏꯃꯥ ꯇꯥꯕ ꯉꯝꯗꯦꯅꯦ ꯊꯃꯣꯏꯁꯦ ꯆꯩꯅꯥ ꯐꯪꯗ ꯅꯥꯏꯅꯍꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯏꯃꯥꯅ ꯃꯤꯠ ꯎꯖꯗ꯭ꯔꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯃꯥ ꯃꯣꯏꯅ ꯑꯩꯒꯤ ꯎꯍꯩ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯎꯍꯩꯁꯤ ꯆꯥꯔꯒ ꯂꯦꯜꯂꯁꯤꯀꯣ ꯏꯃꯥ ꯍꯣꯏ ꯂꯦꯜꯂꯁꯤ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯕꯨ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯨꯜ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯣꯡ ꯊꯤꯟꯗꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯨꯔꯕꯁꯨ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯀꯅꯥꯝꯇꯅ ꯍꯥꯞꯄꯤꯔꯛꯑꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣꯗꯅ ꯏꯃꯥꯒꯤ ꯈꯨꯠꯁꯤ ꯁꯝꯂꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯏ ꯇꯣꯝꯊꯤꯟ ꯃꯃꯥꯕꯨ ꯆꯔꯥ ꯍꯦꯜꯍꯟꯅꯤꯡꯗꯕꯅ ꯄꯤꯔꯛꯂꯣꯏ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯦꯡ ꯅꯤꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯆꯦꯡ ꯈꯨꯌꯥ ꯐꯥꯎꯕ ꯍꯥꯞꯄꯤꯔꯛꯂꯝꯗꯦ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯤꯡ ꯃꯌꯥꯗ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛꯇ ꯃꯊꯟꯇ ꯂꯩꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯆꯦꯡ ꯅꯤꯕ ꯆꯪꯂꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯃꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯃꯝꯂꯤꯕ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯀꯧꯔꯤꯕꯗꯨꯕꯣ ꯅꯨꯄꯥ ꯃꯆꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯑꯕꯣꯛꯇ ꯑꯕꯣꯛ ꯆꯦꯡ ꯂꯩꯔꯕꯗꯤ ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯄꯤꯕꯤꯌꯨꯕ ꯉꯁꯤꯒꯤ ꯈꯨꯜ ꯑꯆꯧꯕꯁꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯨꯕꯗ ꯀꯅꯥꯅꯁꯨ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯏꯍꯦ ꯆꯦꯡ ꯈꯨꯌꯥ ꯑꯃꯈꯛꯀꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯍꯥꯞꯄꯤꯔꯛꯇ꯭ꯔꯕ ꯍꯥꯞꯀꯦ ꯑꯕꯣꯛꯅ ꯍꯥꯞꯀꯦꯀꯣ ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛ ꯑꯕꯣꯛ ꯆꯦꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯑꯕꯣꯛ ꯏꯁꯣꯔ ꯅꯍꯥꯛꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯅꯤꯀꯣ ꯑꯁꯨꯛ ꯋꯥꯔꯕ ꯑꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯕꯣꯛ ꯅꯍꯥꯛꯅ ꯆꯦꯡ ꯄꯤꯕꯤꯗꯧꯔꯦ ꯁꯦ ꯅꯪꯒꯤ ꯐꯤ ꯑꯗꯨꯗ ꯆꯦꯡꯁꯤ ꯍꯥꯞꯆꯤꯜꯂꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯕꯣꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯒꯤꯗꯃꯛꯇ ꯍꯌꯦꯡ ꯅꯁꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯖꯒꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯆꯦꯡ ꯑꯗꯨꯅꯅꯦ ꯅꯃꯥꯅꯆꯥ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯣꯀꯣ ꯍꯣꯏ ꯑꯕꯣꯛ ꯇꯣꯝꯊꯤꯟ ꯍꯔꯥꯎꯅ ꯍꯅꯨꯕꯤꯗꯨꯅ ꯄꯤꯔꯛꯄ ꯆꯦꯡ ꯈꯔꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯧꯕꯨꯛ ꯂꯩ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯕꯗ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯣꯝꯊꯤꯟ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯊꯋꯥꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯃꯥ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯆꯥꯛ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯨꯟꯗ ꯆꯠꯂꯒ ꯆꯦꯡ ꯅꯤꯔꯨꯕꯅꯤ ꯀꯔꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯚꯤꯈ꯭ꯌꯥꯔꯤ ꯑꯃꯒꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯃꯥ ꯑꯩꯒꯤꯗꯃꯛꯇ ꯆꯦꯡ ꯅꯤꯕ ꯆꯠꯂꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯅ ꯃꯤꯇꯥꯡꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯏꯃꯥꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯤ ꯏꯆꯥ ꯋꯥꯅꯕ ꯍꯤꯡꯕ ꯃꯃꯥꯅꯦ ꯃꯃꯥ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨꯁꯦ ꯑꯩ ꯄꯤ ꯇꯩꯊꯣꯛꯄꯤꯒꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯋꯥꯁꯨ ꯀꯔꯤꯝꯇ ꯋꯥꯗꯦ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯅꯆꯥꯏꯕꯨ ꯄꯣꯛꯄꯤꯕꯒꯤ ꯉꯁꯤꯒꯤ ꯐꯖꯔꯕ ꯇꯥꯏꯕꯪꯄꯥꯠ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯃꯌꯥꯝꯁꯦ ꯎꯕ ꯐꯪꯖꯕꯅꯤ ꯃꯤꯒꯤ ꯏꯃꯥ ꯐꯖꯕ ꯁꯦꯜ ꯄꯥꯏꯕꯤꯗꯨꯗ ꯑꯩꯅ ꯏꯃꯥ ꯀꯧꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯃꯤꯇꯥꯡꯕꯤ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯆꯥꯅ
ꯑꯁꯨꯝꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯅꯦ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ꯫ ꯏꯃꯥ ꯀꯞꯀꯅꯨꯁꯦ, ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯏꯃꯥ ꯈꯣꯏꯅꯤ ꯆꯥꯊꯣꯛꯁꯤ꯫ ꯏꯃꯥꯗꯤ ꯆꯥꯛꯄꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯤ ꯏꯁꯥꯅ ꯍꯦꯛꯂꯛꯄ ꯎꯍꯩ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯕꯗ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥ, ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯪꯒꯗꯕꯅꯤ ꯆꯥꯛꯁꯪꯗ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥꯁꯨ ꯉꯥꯏꯒꯦ, ꯏꯆꯥꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯏꯃꯥꯕꯨ ꯈꯨꯠ ꯁꯝꯅ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟ ꯄꯥꯈꯪ ꯐꯥꯔꯗꯨꯅ ꯑꯊꯥꯞꯄ ꯂꯝꯗ ꯊꯕꯛ ꯊꯤꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯖꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ 2 ꯐꯥꯎꯕꯗꯤ ꯍꯦꯟꯗ꯭ꯔꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯀꯜꯂꯛꯅꯕ, ꯅꯨꯡꯁꯤꯗꯕ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯤꯇꯥꯡꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯆꯥꯗꯕꯅ ꯀꯪꯂꯒ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯒꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯀꯣꯛ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯦꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯍꯤꯡꯅꯤꯡꯂꯤꯕꯁꯤꯕꯣ? ꯁꯤꯕꯗꯤ ꯁꯤꯔꯣꯏꯌꯦ, ꯏꯁꯣꯔꯅ ꯂꯧꯁꯤꯟꯅꯤꯡꯉꯣꯏꯌꯦ ꯃꯃꯤꯠ ꯇꯥꯡꯕꯤꯁꯤꯒ ꯃꯆꯥꯅꯨꯄꯥꯁꯤꯒꯁꯦ꯫ ꯑꯩꯗꯤ ꯁꯤꯍꯟꯅꯤꯡꯕꯅ ꯃꯤꯇꯥꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ꯫ ꯅꯪꯅ ꯑꯗꯨꯛ ꯀꯥ ꯍꯦꯟꯅ ꯁꯤꯍꯟꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯇꯥꯡꯕꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯑꯩꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯁꯦ ꯑꯣꯏꯍꯧꯒꯦ ꯇꯧꯕꯅꯤꯗ꯫ ꯅꯪꯁꯨ ꯃꯤꯒꯤ ꯃꯔꯜ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯔꯦꯝꯕ ꯂꯟ ꯄꯥꯝꯗꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯅꯦ? ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯄꯥꯝꯂꯝꯒꯅꯤꯗ, ꯑꯩ ꯈꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ꯫ ꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯅꯣꯛꯄꯗꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ꯫ ꯑꯗ ꯂꯥꯛꯏꯕꯁꯤꯕꯨ ꯏꯆꯦ ꯂꯕꯨꯛ ꯂꯩꯕꯤ ꯇꯥꯡꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯂꯝꯕꯤꯁꯤꯗ ꯀꯩꯗꯧꯕ ꯃꯃꯤꯠ ꯏꯇꯥꯡ ꯇꯥꯡꯂꯗꯅ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯒꯤꯗꯤ ꯂꯩꯇꯦ꯫ ꯅꯪ ꯍꯥꯏꯌꯨꯗꯅ ꯑꯃꯨꯛꯇꯗꯨꯗꯤ꯫ ꯑꯩ ꯃꯤꯅꯥꯏ ꯅꯠꯇꯦ, ꯂꯥꯎ ꯆꯠꯂꯁꯤ, ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯗꯥꯎꯒ ꯌꯥꯔꯣꯏ꯫ ꯂꯕꯨꯛ ꯂꯩ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯄꯥꯡꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯃꯈꯣꯡꯗ ꯀꯥꯎꯔꯝꯃꯤ꯫ ꯑꯌꯣ ꯏꯃꯥ, ꯈꯣꯡꯕꯤꯁꯤ ꯀꯥꯏꯔꯦ, ꯀꯔꯤꯗꯅꯣꯅꯦ ꯑꯩꯒꯤ ꯈꯣꯡꯕꯤꯁꯤꯅ ꯑꯣꯏꯁꯤꯜꯂꯨꯔꯤꯕꯁꯤꯕꯣ? ꯑꯁ, ꯄꯨꯝꯕ ꯇꯥꯔꯦꯅꯦ ꯈꯣꯡꯕꯤꯁꯦ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯝ ꯁꯣꯛꯀꯦꯗꯣ ꯎꯔꯝꯒꯗꯕꯅꯤꯀꯣ, ꯀꯥꯎꯁꯨ ꯀꯥꯎꯔꯝꯂꯣꯏꯀꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯍꯣꯔꯦꯟ ꯏꯆꯥ ꯅꯨꯄꯥꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯑꯩꯅ ꯁꯣꯛꯂꯒ ꯂꯩꯔꯝꯂꯕꯗꯤ ꯁꯥꯎꯔꯅꯤ, ꯑꯩ ꯍꯜꯂꯒꯦ ꯌꯨꯝꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯦ ꯇꯧꯕꯒ ꯃꯈꯣꯡꯅ ꯑꯃꯨꯛꯀꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯀꯥꯎꯁꯤꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯈꯨꯠꯁꯤꯅ ꯃꯥꯔꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦꯗ ꯑꯩ꯫ ꯌꯥꯝꯅ ꯂꯨꯝꯕꯗꯤ ꯑꯣꯏꯗꯦꯅ ꯃꯁꯤꯒꯤ ꯈꯥꯎ ꯑꯁꯤꯗꯤ꯫ ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯒ ꯌꯦꯡꯍꯜꯂꯒꯦ, ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯕꯨꯛ ꯂꯩ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯥꯎꯔꯤꯕ ꯈꯥꯎ ꯑꯗꯨ ꯈꯨꯟꯒꯠꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯗꯨꯅ ꯃꯃꯥꯗꯨ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯂꯕꯨꯛ ꯂꯩ ꯆꯩꯁꯨ ꯑꯗꯨꯒ ꯃꯥ ꯃꯥꯔꯗꯨꯅ ꯆꯪꯂꯛꯂꯒ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯑꯩ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯤ, ꯁꯤ ꯆꯪꯉꯣ꯫ ꯍꯣꯏ ꯍꯣꯏ, ꯇꯞꯅ ꯌꯦꯡꯂꯒ ꯆꯪꯉꯧꯀꯣ, ꯇꯨꯁꯤꯟꯅꯤ ꯏꯃꯥꯃꯨ꯫ ꯍꯣꯏ ꯍꯣꯏ, ꯇꯨꯁꯤꯜꯂꯣꯏꯗ꯫ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯣ? ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯏꯃꯥ꯫ ꯏꯆꯥꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯅꯆꯥꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯏꯃꯥ, ꯃꯩ ꯃꯅꯥꯛꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯩ ꯁꯝꯕꯤꯒꯦ, ꯑꯗꯨꯒ ꯐꯥꯜꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯍꯣꯏ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯥꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯨꯕꯗ ꯎꯃꯪꯂꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨꯋꯥꯏꯗ ꯈꯥꯎꯒꯨꯝꯕ ꯑꯃ ꯈꯨꯜꯂꯛꯄꯅꯤ꯫ ꯃꯗꯣ ꯏꯃꯥꯒꯤ ꯈꯨꯌꯥ ꯃꯅꯤꯡꯗ ꯂꯩꯕꯅꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ꯫ ꯏꯃꯥ, ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯆꯠꯊꯣꯛꯏꯔꯣ? ꯉꯁꯤ ꯈꯛꯇꯅꯤꯗ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯏꯃꯥꯗ ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯦ ꯏꯃꯥ, ꯑꯩꯅ ꯏꯃꯥꯗ ꯆꯠꯄ ꯊꯤꯡꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ, ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯅꯤꯡꯗꯕꯒꯤ ꯏꯃꯥꯕꯨ ꯆꯠꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯇꯨꯡꯗꯅꯦ ꯏꯆꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯏꯃꯥꯅ ꯈꯨꯜꯂꯦ ꯍꯥꯏꯕ ꯈꯥꯎꯗꯣ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯃꯃꯥꯅ ꯉꯁꯥꯏ ꯈꯨꯜꯂꯛꯏ ꯍꯥꯏꯔꯤꯕ ꯈꯥꯎꯗꯨ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯥꯅ ꯈꯥꯎꯗꯨ ꯌꯦꯡꯂꯨ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯉꯁꯥꯏ ꯈꯨꯜꯂꯤꯕ ꯈꯥꯎꯁꯤꯗꯤ ꯁꯅꯥꯒꯤ ꯈꯥꯎꯅꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯗꯒꯤ ꯇꯥꯎꯔꯤꯕ ꯖꯥꯠꯅꯣ?
ꯍꯥ ꯁꯅꯥꯒꯤ ꯈꯥꯎ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯤ ꯆꯠꯅꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯀꯅꯥꯒꯤꯕꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯁꯅꯥ ꯌꯥꯎꯕ ꯈꯥꯎꯗꯨꯗꯤ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯏꯃꯥ ꯍꯨꯔꯥꯟꯕ ꯗꯥꯀꯨꯁꯤꯡꯗꯒꯤ ꯇꯥꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯋꯥꯕ ꯀꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯅꯥ ꯃꯌꯥꯝ ꯑꯗꯣ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯊꯝꯒꯅꯤ ꯈꯨꯜꯒꯤ ꯃꯤꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯏꯃꯥ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯅꯆꯥꯏꯅ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯤꯕꯤꯁꯦ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯍꯜꯂꯔꯣꯏꯒꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯊꯥꯞꯄꯗ ꯂꯩꯕ ꯁꯅꯥ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯀꯥꯏꯊꯣꯛꯂꯒ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯤꯗ꯭ꯔꯦꯛꯅꯔꯕ ꯌꯨꯝ ꯑꯗꯨ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯅ ꯁꯥꯔꯝꯃꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯁꯪꯕꯟ ꯆꯦꯠꯅ ꯋꯥꯡꯅ ꯈꯥꯖꯤꯜꯂꯝꯃꯤ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯀꯌꯥ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯂꯧꯕꯨꯛ ꯂꯩꯃ ꯑꯇꯦꯟꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯒ ꯁꯥꯗꯨꯅ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯀꯌꯥꯒ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯔꯝꯃꯤ ꯀꯜꯂꯛꯄ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯜꯂꯛꯂꯤ ꯃꯤꯁꯛ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯄꯨꯛꯆꯥꯎ ꯑꯁꯤꯅꯤ ꯄꯨꯛꯆꯥꯎ ꯆꯥꯎꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯍꯪꯀꯣꯛꯇ ꯍꯥꯏꯔꯛꯏ ꯍꯪꯀꯣꯛ ꯏꯌꯥꯝꯕ ꯅꯅꯥꯎ ꯂꯩꯖꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯈꯣꯏ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯤꯇꯥꯡꯒꯤ ꯂꯧꯕꯨꯛ ꯂꯩꯗꯣ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯁꯤꯅꯣ ꯂꯨꯔꯤꯕꯗꯤ ꯏꯌꯥꯝꯕ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯅ ꯀꯔꯝꯅ ꯂꯧꯕꯨꯛ ꯂꯩꯗꯣ ꯐꯥꯕ ꯆꯪꯉꯨꯅꯤ ꯍꯩ ꯍꯪꯀꯣꯛ ꯍꯥꯏꯕ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯑꯩꯅ ꯐꯔꯧ ꯍꯥꯏꯔꯕꯗꯤ ꯉꯝꯅꯕ ꯐꯔꯧꯗꯅ ꯅꯀꯣꯛ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯃꯗꯨ ꯈꯟꯊꯔꯒ ꯁꯤꯖꯤꯟꯅꯔꯒ ꯉꯝꯅꯕ ꯐꯔꯧ ꯆꯠꯂꯣ ꯁꯤ ꯂꯩꯔꯦ ꯁꯅꯥ ꯈꯔ ꯅꯈꯣꯏꯅ ꯂꯧꯕꯨꯛ ꯂꯩꯗꯣ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯒꯗꯣꯏꯅꯤ ꯑꯁꯦꯡꯕꯔꯨ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯕ ꯃꯥꯅꯤꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯆꯠꯂꯣ ꯌꯥꯔꯦ ꯍꯪꯀꯣꯛ ꯑꯩꯅꯦ ꯅꯪꯒꯤ ꯅꯁꯛ ꯆꯨꯝ ꯃꯥꯟꯕꯗꯣ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯆꯠꯂꯣ ꯍꯣꯏ ꯏꯌꯥꯝꯕ ꯅꯅꯥꯏ ꯆꯠꯆꯔꯦ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯅꯦ ꯍꯥꯏꯔꯕꯁꯤꯗꯕꯨ ꯐꯥꯔꯒꯦꯗ ꯃꯗꯨꯒꯤ ꯃꯤꯇꯥꯡꯒꯤ ꯂꯧꯕꯨꯛ ꯂꯩꯗꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯪꯀꯣꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯅꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯇꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯀꯣꯜꯗ ꯂꯩꯌꯦ ꯏꯃꯥꯗꯤ ꯂꯩꯀꯣꯜꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯅꯗꯤ ꯏꯃꯥ ꯊꯤꯔꯨꯔꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯅ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯆꯥꯛꯊꯣꯡꯕꯤ ꯂꯩꯅꯥꯗ ꯂꯩꯀꯣꯜ ꯐꯥꯎꯕ ꯊꯤꯜꯍꯜꯂꯛꯄꯅꯤ ꯏꯃꯥꯅ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯏꯃꯥꯕꯨ ꯊꯤꯔꯤꯕꯕꯣ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯅ ꯏꯃꯥ ꯑꯩꯁꯤ ꯉꯁꯤ ꯆꯥꯛ ꯇꯣꯛꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯅꯤ ꯉꯁꯤ ꯆꯠꯂꯒ ꯍꯌꯦꯡ ꯍꯜꯂꯛꯀꯗꯕꯅꯤ ꯁꯤ ꯍꯥꯏꯔꯝꯒꯦꯅꯤ ꯏꯃꯥ ꯊꯤꯔꯨꯕꯅꯤ ꯀꯔꯤ ꯑꯊꯨꯕ ꯊꯕꯛ ꯂꯩꯔꯕꯒꯦ ꯏꯆꯥꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯣ ꯏꯃꯥ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯊꯥꯏꯅ ꯑꯩꯅ ꯊꯕꯛ ꯁꯨꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏ ꯃꯗꯨ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯆꯥꯎꯔꯁꯤ ꯆꯥꯛ ꯂꯩꯍꯧꯔꯕꯅꯤ ꯍꯣꯏ ꯇꯣꯝꯊꯤꯟ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯪꯀꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯊꯦꯛꯄꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯍꯤꯡ ꯉꯁꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯃꯤꯇꯥꯡꯕꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯒꯅꯤ ꯁꯠ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯨꯝꯗꯧꯔꯁꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯥꯔꯁꯤ ꯑꯗꯨꯒ ꯆꯪꯂꯁꯤ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯃꯤꯇꯥꯡꯒꯤ ꯂꯧꯕꯨꯛ ꯂꯩꯗꯣ ꯋꯥꯟꯊꯍꯜꯂꯒ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯗ ꯄꯤꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯁꯥꯟꯅꯕ ꯐꯤꯖꯣꯜ ꯂꯧꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯍꯪꯀꯣꯛ ꯑꯃꯗꯤ ꯊꯦꯛꯄ ꯅꯨꯄꯤ ꯁꯥꯔꯗꯨꯅ ꯂꯧꯕꯨꯛ ꯂꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯧꯕꯨꯛ ꯂꯩꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯂꯧꯕꯨꯛ ꯂꯩꯒꯤ ꯃꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯗꯨꯅ ꯋꯥꯟꯊꯍꯜꯂꯒ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯃꯃꯥ ꯂꯧꯕꯨꯛ ꯂꯩ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯎꯍꯧꯗꯕꯅ ꯇꯧꯐꯝ ꯑꯃ ꯈꯪꯅꯔꯝꯗꯦ ꯇꯣꯝꯊꯤꯟ ꯈꯨꯗꯨꯝ ꯁꯦꯠꯅ ꯇꯥꯁꯤꯟ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯛꯆꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯨꯛꯆꯥꯎ ꯂꯧꯕꯨꯛ ꯂꯩꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯂꯧꯕꯨꯛ ꯂꯩ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯇꯥꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯅ ꯇꯥꯗꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯂꯕꯨꯛꯂꯩ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯂꯤꯕ꯭ꯔꯅꯦ ꯇꯥꯗ ꯅꯪꯕꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯁꯛ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯁꯥꯕꯗꯨ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯒ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏ ꯊꯛꯄꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯥꯔꯛꯂꯒ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯅꯤ ꯂꯕꯨꯛꯂꯩ ꯇꯥꯗꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯊꯨꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏ ꯅꯃꯤꯠ ꯇꯥꯡꯖꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯥꯎꯕꯗꯤ ꯃꯤꯠ ꯎꯕ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯁꯥꯊꯤꯅ ꯂꯩꯕ ꯍꯦꯜꯂꯤꯀꯣ ꯇꯥꯗ ꯑꯩꯕꯨ ꯀꯔꯤꯝꯇ ꯊꯥꯏꯅꯗꯨꯅ ꯂꯩꯔꯅꯨ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯄꯪꯕꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕꯁꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯅꯠꯇꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯂꯃꯟ ꯈꯨꯝꯅꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯍꯦꯟꯃꯟꯗꯅ ꯊꯥꯏꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯁꯛꯈ꯭ꯔꯤꯕꯅꯤ ꯃꯥꯅ ꯁꯦꯜ ꯄꯥꯏꯔꯛꯂ ꯃꯇꯝꯗ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯗꯅ ꯇꯥꯗ ꯃꯗꯨꯗꯤ ꯇꯥꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯇꯧꯔꯨꯕꯒꯤ ꯅꯠꯇ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯂꯕꯨꯛꯂꯩ ꯍꯥꯏꯕꯤ ꯃꯤꯇꯥꯡꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯑꯩꯅꯦ ꯅꯆꯥꯅꯨꯄꯥ ꯃꯃꯥ ꯅꯤꯡꯕꯗꯣ ꯂꯥꯛꯄ ꯉꯥꯏꯒꯦ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯄꯨꯛꯆꯥꯎꯒꯤ ꯌꯨꯝꯒꯤ ꯁꯝꯕꯜ ꯑꯗꯨ ꯀꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨ ꯄꯨꯛꯆꯥꯎꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯍꯪꯀꯣꯛ ꯍꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯨꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯐꯨꯕꯗ ꯑꯩꯈꯣꯏ ꯁꯅꯥ ꯌꯥꯝ ꯐꯪꯗꯣꯏꯅꯤ ꯁꯅꯥ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ ꯀꯣꯏꯁꯤꯜꯂꯨ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯗꯨꯅ ꯐꯨꯒꯥꯏꯁꯤ ꯑꯗꯨꯒ ꯁꯅꯥ ꯈꯧꯖꯥꯎꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯦꯟꯅꯁꯤ ꯆꯦꯟꯈꯤꯅꯨ ꯅꯪꯕꯨ ꯆꯦꯟꯈꯤꯅꯨꯅꯦ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯑꯉꯥꯡ ꯇꯣꯝꯊꯤꯟ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯆꯦꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯔꯥ ꯑꯍꯨꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯈꯨꯔꯥ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯕꯤꯔꯛꯑꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯗꯣꯔꯤ ꯋꯥꯗꯣ ꯁꯖꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤꯀꯣ ꯈꯨꯔꯥ ꯑꯍꯨꯝ ꯑꯩꯅ ꯈꯨꯔꯥ ꯑꯍꯨꯝꯗ ꯈꯨꯔꯥ ꯄꯨꯛꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯄꯤꯔꯒꯦ ꯑꯗꯨꯅ ꯈꯨꯔꯥ ꯄꯨꯛꯆꯥꯎꯕꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯡꯗꯣ ꯆꯠꯄ ꯉꯝꯗꯅ ꯃꯑꯣꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯇꯝꯊꯤꯅ ꯐꯨ ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯌꯥꯝ ꯂꯨꯕꯒ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯦꯟꯅ ꯅꯣꯛꯏ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤ ꯈꯜꯂꯗꯨꯅ ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯃꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯄꯪꯕ ꯍꯜ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯡꯕ ꯉꯥꯡꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯪꯀꯣꯛ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯍꯦꯉꯥꯡ ꯅꯪꯅ ꯏꯌꯥꯝꯕꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯕꯨ ꯐꯨꯕ ꯉꯝꯂꯣꯏ ꯈꯨꯔꯥ ꯁꯅꯥꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯈꯨꯔꯥ ꯍꯣꯏꯅ ꯈꯨꯔꯥ ꯄꯨꯛꯆꯥꯎꯕꯨ ꯐꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯈꯨꯔꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯅꯤꯡꯕ ꯃꯈꯩ ꯄꯨꯈꯤꯕ ꯌꯥꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯕꯨ ꯐꯨꯔꯒꯦ ꯏꯇꯥꯎꯅꯤ ꯂꯥꯛꯑꯣ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯕꯨ ꯐꯨꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯐꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯕꯨꯛꯂꯩ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯄꯨꯛꯆꯥꯎꯗ ꯇꯥꯇꯥ ꯅꯍꯥꯛ ꯅꯁꯥ ꯀꯟꯖꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯇꯥꯡꯕꯤ ꯅꯪꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜꯗꯣ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯗꯧꯔꯤꯕ ꯑꯩꯅ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯄꯨꯛꯆꯥꯎꯅ ꯂꯕꯨꯛꯂꯩꯕꯨ ꯐꯨꯔꯝꯃꯤ ꯄꯨꯛꯆꯥꯎꯅ ꯂꯕꯨꯛꯂꯩꯕꯨ ꯐꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯪꯀꯣꯛꯀ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯂꯛꯂꯒ ꯄꯨꯛꯆꯥꯎꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯍꯪꯀꯣꯛ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯃꯤꯇꯥꯡꯕꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯄꯗ ꯐꯨ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯎꯁꯤꯜꯂ ꯐꯨꯔꯛꯏꯁꯤꯕꯣ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯉꯥꯎꯗꯦ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯨ ꯐꯨꯔꯤꯕꯁꯦ ꯐꯨꯗ ꯌꯥꯗꯕꯒꯤ ꯐꯨꯔꯤꯕꯅꯤ ꯉꯥꯏꯈꯣ ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯅꯈꯣꯏ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ ꯅꯣꯏꯕꯣ ꯍꯪꯀꯣꯛ ꯄꯨꯛꯆꯥꯎꯕꯨ ꯐꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯕꯨ ꯑꯩꯈꯣꯏꯅ ꯐꯨꯔꯤꯕꯁꯦ ꯑꯇꯩ ꯑꯃꯇꯒꯤ ꯅꯠꯇꯦ ꯇꯥꯗꯅ ꯐꯨ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯗꯨꯅ ꯏꯌꯥꯝꯕꯕꯨ ꯐꯨ
ꯏꯌꯥꯝꯕꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯁꯅꯥꯗꯨꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯐꯨꯔꯤꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕꯕꯨ ꯐꯨꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯐꯨꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯄꯨꯛꯆꯥꯎ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯨ ꯋꯥꯅ ꯈꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯅꯕ ꯅꯪꯗꯈꯩ ꯄꯪꯐꯨꯗ ꯐꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯐꯨꯕꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯋꯥꯅꯤ ꯍꯪꯀꯣꯛꯀꯤ ꯃꯇꯥꯎ ꯑꯃꯅ ꯈꯨꯝꯂꯩ ꯅꯣꯛꯂꯗꯨꯅ ꯍꯦꯍꯦ ꯏꯌꯥꯝꯕ ꯈꯪꯕꯤꯌꯨ ꯆꯩꯅꯥꯗꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯨꯔꯤꯕꯁꯦ ꯂꯦꯞꯄꯣ ꯀꯧꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅ ꯐꯨꯕꯗ ꯏꯌꯥꯝꯕ ꯁꯤꯔꯕꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏꯔꯥ ꯁꯅꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎꯅꯤ ꯐꯪꯒꯗꯧꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯑꯗꯨꯃꯛ ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯄꯨꯛꯆꯥꯎ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯐꯨꯕ ꯍꯦꯟꯃꯟꯕꯅ ꯂꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ ꯏꯃꯥꯒꯤꯕꯨꯀꯣ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯏꯃꯥꯗꯤ ꯋꯥꯈꯜꯁꯤ ꯋꯥꯔꯨꯔꯤ ꯏꯆꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯊꯥꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥ ꯃꯕꯨꯛ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯕ ꯈꯨꯔꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄ ꯃꯇꯤꯛ ꯅꯠꯇꯦꯗ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯏꯃꯥ ꯑꯗꯨꯅ ꯂꯥꯎ ꯍꯜꯂꯁꯤ ꯌꯨꯝꯗ ꯅꯆꯥꯅ ꯏꯃꯥꯕꯨ ꯄꯝꯂꯒ ꯄꯨꯖꯔꯒꯦ ꯌꯨꯝ ꯇꯝꯅ ꯅꯆꯥ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤꯅ ꯋꯥꯈꯜ ꯋꯥꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯍꯜꯂꯁꯤ ꯏꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯃꯃꯥꯕꯨ ꯄꯝꯂꯒ ꯆꯠꯄ ꯈꯔ ꯍꯧꯔꯛꯄꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯏꯕꯨꯡꯉꯣꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯈꯨꯔꯥ ꯑꯍꯨꯝ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯌꯨꯝꯒꯤ ꯄꯨꯀꯩꯗ ꯌꯥꯝꯅ ꯊꯝꯂꯝꯂꯕꯅꯦ ꯑꯩꯅ ꯑꯁꯦꯡꯕꯒꯤꯔꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯈꯨꯔꯥ ꯅꯆꯥꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯗꯕ ꯑꯝꯇ ꯉꯥꯡꯖꯔꯛꯇꯦ ꯊꯥꯖꯗ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯝꯇ ꯌꯦꯡꯉꯣ ꯏꯇꯥꯎꯅꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯒꯤ ꯄꯨꯀꯩꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯣꯏ ꯏꯇꯥꯎ ꯍꯪꯀꯣꯛ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯍꯪꯀꯣꯛ ꯑꯃꯗꯤ ꯃꯇꯥꯎ ꯑꯅꯤ ꯆꯪꯉꯛꯇꯨꯅ ꯄꯨꯛꯆꯥꯎꯒꯤ ꯄꯨꯀꯩꯗꯒꯤ ꯑꯔꯩꯕ ꯁꯅꯥꯁꯤꯡꯗꯨ ꯈꯥꯎ ꯑꯆꯧꯕ ꯑꯃꯃꯝꯗ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯅ ꯄꯨꯈꯤꯔꯝꯃꯤ ꯄꯨꯛꯆꯥꯎ ꯉꯁꯥꯏ ꯃꯈꯩ ꯋꯥꯟꯊꯕ ꯁꯥꯔꯝꯕꯗꯨ ꯃꯤ ꯂꯣꯏꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯋꯥꯟꯊ-ꯁꯤꯟꯅꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯔꯦꯗꯅ ꯄꯨꯛꯆꯥꯎ ꯑꯣꯏꯅ ꯋꯥꯟꯊ-ꯁꯤꯟꯅꯕꯗ ꯑꯄꯪꯕ ꯃꯈꯣꯏꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯟꯊꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯂꯤꯕꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯤꯇꯥꯡꯕꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯄꯨꯀꯩꯒ ꯌꯥꯝ ꯄꯟꯈꯤꯕꯅꯤ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩꯒꯤ ꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯑꯁꯦꯡꯕꯒꯤ ꯋꯥꯟꯊꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯛꯆꯥꯎ ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯟꯊꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕ ꯑꯁꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯒꯤꯅꯤ ꯈꯪꯂꯛꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯂꯥꯏꯁꯪ ꯑꯃ ꯎꯃꯪ ꯑꯗꯨꯗ ꯆꯥꯎꯅ ꯁꯥꯔꯝꯃꯤ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯤꯕꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥ ꯅꯆꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯃ ꯑꯩꯒꯤ ꯎꯃꯪ ꯑꯁꯤꯗ ꯁꯥꯕꯤꯕꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯅꯃꯥ ꯅꯆꯥꯒꯨꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯊꯥꯖꯕ ꯑꯩꯗꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯅꯃꯥ ꯅꯆꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯒꯠꯆꯗꯨꯅ ꯁꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯂꯕꯨꯛ ꯂꯩꯅ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯏꯃꯥꯁꯨ ꯅꯆꯥ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯁꯤꯕ ꯂꯕꯨꯛ ꯂꯩ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯅꯈꯣꯏꯅ ꯁꯥꯕꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯀꯧꯕ ꯈꯨꯗꯤꯡ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤ ꯂꯕꯨꯛ ꯂꯩ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯂꯕꯨꯛ ꯂꯩ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ